ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯤ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯣ ꯂꯥꯏꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯨꯔꯒꯗꯤ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯃꯃꯤꯡꯁꯤ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯎꯅꯖꯔꯤꯕꯁꯤ ꯈꯣꯏꯔꯦꯟ ꯀꯁꯥꯔꯒꯤ ꯈꯣꯏꯔꯦꯟꯗ ꯂꯥꯏ ꯍꯔꯥꯎ ꯂꯥꯛꯄꯗ ꯊꯦꯡꯅꯖꯕꯅꯤ ꯑꯗꯣ ꯎꯅꯖꯕ ꯑꯁꯤꯗ ꯃꯦꯃꯦꯟꯇꯣ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ ꯁꯤꯒ ꯏꯆꯥꯅꯨꯄꯤꯗꯒꯤ ꯊꯣꯏꯅꯥꯎꯗꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯣ ꯂꯩꯐꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯊꯣꯏꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯅꯧꯖꯝ ꯌꯥꯡꯗꯣꯡꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯅꯥꯎ ꯌꯨꯝꯅꯥꯝ ꯆꯅꯨ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯨꯔꯁ ꯃꯩꯇꯩ ꯏꯃꯥꯒꯤ ꯃꯤꯡꯅ ꯔꯅꯤꯇꯥ ꯂꯩꯃꯥ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6 ꯇꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯖꯔꯦ ꯑꯗꯣ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯅ ꯎꯖꯩ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯤꯗ ꯇꯣꯡꯉꯤꯕ ꯂꯥꯏꯁꯦ ꯀꯔꯤ ꯂꯥꯏꯅꯣ ꯑꯗꯨꯃ ꯄꯟꯕꯤꯔꯣ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕ ꯏꯃꯥꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯀꯗꯥꯏꯒꯤꯅꯣꯗꯨꯁꯨ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯃꯥ ꯑꯣꯏꯕꯤꯔꯤꯁꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯕꯤꯔꯤꯁꯤ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯣꯡꯉꯤꯕ ꯏꯃꯥꯁꯤꯅꯀꯣ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯀꯧꯖꯩ ꯃꯥꯏꯕꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯛꯄꯁꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯄꯟꯕꯤꯌꯨ ꯁꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯃꯇꯥꯡꯁꯤꯗꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯂꯛꯏꯉꯩꯗꯒꯤ ꯁꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯣꯅ ꯑꯩꯒꯤ ꯃꯄꯣꯛꯀꯤ ꯄꯨꯊꯣꯛꯆꯔꯛꯄꯁꯦ ꯁꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯨ ꯍꯣꯠꯅꯩ ꯑꯗꯨꯒ ꯍꯣꯏ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯌꯥꯝ ꯃꯥꯌꯣꯛꯅꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯌꯣꯛꯅꯔꯤ ꯁꯤꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯂꯥꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯔꯦꯁꯄꯦꯛ ꯂꯩꯅ ꯇꯧꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯀꯔꯤ ꯁ꯭ꯀꯨꯜꯗꯅ ꯇꯝꯃꯤꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯪꯃꯩꯗꯣꯡ ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛ ꯇꯝꯖꯔꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯍꯧꯕ꯭ꯔꯣ ꯁ꯭ꯀꯨꯜ ꯃꯃꯤꯡꯁꯦ ꯀꯗꯥꯏꯗ ꯇꯝꯃꯤ ꯍꯥꯏꯕ ꯂꯪꯃꯩꯗꯣꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯐꯝꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤꯀꯣ ꯂꯪꯃꯩꯗꯣꯡ ꯍꯥꯏꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯟꯁꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯇꯨꯡꯗ ꯑꯃꯥꯏꯕꯤꯁꯦ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯗꯒꯤ ꯇꯣꯡꯉꯛꯄꯅꯣ ꯃꯥꯒꯤ ꯑꯩꯁꯦ ꯆꯍꯤꯁꯦ 3ꯃꯨꯛ ꯁꯨꯖꯔꯦ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯇꯣꯡꯉꯛꯑꯦꯕꯀꯣ ꯅꯠꯇꯦ 3ꯃꯨꯛ ꯁꯨꯖꯔꯦ ꯑꯗꯨꯗꯤ ꯆꯍꯤ 9 ꯑꯗꯨꯋꯥꯏꯗꯒꯤ ꯇꯣꯡꯉꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤꯝ ꯏꯅꯤꯡ ꯂꯩꯔꯝꯗꯦꯕꯀꯣ ꯂꯩꯔꯝꯃꯤ ꯉꯥꯃꯨ ꯆꯥꯕ ꯀꯩꯗꯧꯕ ꯎꯕꯁꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯋꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤ ꯑꯣꯏꯕ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯝꯃꯒ ꯇꯧꯕꯁꯨ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯩꯒꯤ ꯇꯝꯕ ꯈꯣꯠꯄꯒꯤ ꯑꯩꯉꯣꯟꯗꯅꯦ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯩꯈꯤꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯃꯤꯅ ꯇꯧꯕꯗꯣ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯏꯁꯥ ꯏꯊꯟꯗꯅꯦ ꯍꯣꯠꯅꯖꯔꯒ ꯇꯧꯖꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯏꯕꯤ ꯑꯣꯏꯕꯁꯤꯗꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯅ ꯑꯣꯏꯕ ꯄꯥꯝꯖꯈꯤꯕꯁꯦ ꯁꯤꯟꯐꯝꯁꯦ ꯁꯤꯁꯦ ꯑꯩꯅ ꯏꯁꯩꯁꯤꯗ ꯍꯣꯠꯅꯅꯤꯡꯈꯤꯕꯅꯦꯕ ꯑꯗꯒꯤ ꯏꯁꯩꯁꯤꯗ ꯍꯣꯠꯅꯅꯤꯡꯈꯤꯕꯁꯤꯗꯒꯤ ꯂꯥꯏꯒꯤ ꯏꯅꯤꯡꯁꯦ ꯈꯔ ꯐꯣꯡꯗꯣꯛꯄ ꯍꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯁꯩꯁꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯂꯥꯏꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯈꯟꯈ꯭ꯔꯦꯕ ꯂꯥꯏ ꯍꯔꯥꯎꯕꯗꯒ ꯖꯒꯣꯏ ꯁꯥꯕ ꯈꯪꯗꯦ ꯏꯁꯩ ꯁꯛꯄ ꯈꯪꯗꯦ ꯇꯧꯔꯤꯁꯤꯡꯁꯤ ꯑꯗꯨꯝ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯕꯗꯣ ꯃꯗꯨꯃꯛꯂꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅꯁꯨ ꯈꯔ ꯄꯛꯅꯕꯗꯒꯤ ꯑꯗꯨꯝ ꯃꯇꯣꯝꯇ ꯍꯩꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯔ ꯍꯩꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯏꯁꯩꯁꯦ ꯁꯤꯕꯨꯗꯤ ꯏꯁꯥ ꯏꯊꯟꯗ ꯍꯣꯠꯅꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯩꯀꯩꯁꯤꯗꯤ ꯏꯃꯥ ꯒꯨꯔꯨꯅ ꯈꯔ ꯇꯥꯛꯄꯤꯕ ꯑꯩꯅ ꯈꯔ ꯍꯣꯠꯅꯖꯕ ꯍꯣꯠꯅꯕꯁꯤꯗꯩ ꯍꯦꯟꯕ ꯃꯊꯧ ꯇꯥꯕ ꯀꯩ ꯂꯩꯔꯤꯒꯦꯅꯦ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯗ ꯀꯌꯥꯔꯛꯇꯤ ꯆꯠꯄꯤꯔꯦ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯀꯁꯥꯔ ꯌꯥꯎꯗꯕꯤꯗ ꯊꯥꯗꯕꯤꯗ ꯀꯁꯥꯔꯁꯤꯗꯤ ꯁꯤꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦꯕ ꯁꯤꯅꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯀꯥꯎꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯗꯥꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯍꯔꯥꯎꯕ ꯆꯠꯈꯤꯕ ꯃꯐꯝꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯖꯥꯝ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯦ ꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯅ ꯈꯣꯡꯗꯥꯈꯤꯕ ꯑꯍꯥꯟꯕ ꯀꯣꯛꯊꯣꯛꯇ ꯂꯥꯏ ꯇꯣꯡꯉꯛꯄꯒꯤ ꯁꯥꯐꯣꯡꯕ ꯃꯇꯝꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯉꯥꯎꯕꯤꯒ ꯇꯧꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯃꯥꯏꯕꯤ ꯅꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯉꯥꯎꯅ ꯆꯠꯂꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯊꯣꯏꯅꯥꯎꯗꯤ ꯇꯧꯈꯤꯕ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯦ
ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯁꯥꯒꯠꯄ ꯈꯣꯠꯄ ꯆꯤꯡꯊꯦꯛꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯟꯅ ꯇꯧꯒꯤ ꯁꯤꯅꯤꯡꯁꯦ ꯇꯩꯔꯛꯏꯅꯦꯕ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯥꯏꯕꯤ ꯃꯥꯏꯕ ꯑꯩꯈꯣꯏ ꯏꯕꯣꯛꯖꯤꯜꯂꯤ ꯍꯣꯏꯁꯦ matang chana theng hobadagi adumba khudong chadabududi khoi ai mayoknajagide ꯃꯥꯏꯑꯣꯟꯁꯦ ꯆꯨꯝꯅ ꯄꯨꯕꯤꯔꯛꯈꯤꯕꯀꯣ ꯁꯦꯟꯅꯕꯤꯗꯅ ꯑꯃꯥꯏꯕꯤ ꯑꯣꯏꯖꯔꯒꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯐꯥꯎꯕ ꯒꯣꯔꯃꯦꯟ ꯖꯣꯕꯀ ꯇꯧꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯋꯥꯈꯜꯒꯗꯤ ꯑꯗꯨꯝ ꯄꯣꯛꯄꯤꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯣ ꯄꯥꯟꯗꯝꯗ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯄꯟꯕꯤꯌꯨ ꯂꯥꯏꯔꯤꯛꯄꯨꯗꯤꯅꯦ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯅꯤ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯁꯤꯟꯐꯝ ꯑꯃꯇ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯉꯤꯁꯦ ꯂꯥꯏꯔꯤꯛꯁꯤꯃ ꯐꯖꯅ ꯍꯣꯠꯅꯊꯣꯛꯑꯒ ꯂꯣꯏꯊꯣꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯏꯁꯩꯗ ꯃꯥꯏ ꯑꯣꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯗꯣ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕ ꯑꯗꯨꯕꯨ ꯑꯩ ꯏꯁꯩꯗꯗꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕꯁꯦ ꯁꯤꯁꯦ ꯑꯩ ꯇꯧꯅꯤꯡꯉꯦꯕ ꯊꯣꯏꯅꯥꯎꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯖꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯂꯝꯖꯤꯡ ꯇꯥꯛꯄꯤꯔꯛꯄꯁꯦ ꯃꯗꯨꯁꯨ ꯄꯟꯕꯤꯔꯣ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯊꯧꯕꯥꯜꯗꯒꯤ ꯃꯃꯥꯟ ꯏꯃꯥ ꯅꯥꯎꯄꯤꯁꯦ ꯁꯤꯁꯦ ꯑꯩ 2022ꯗ ꯊꯧꯔꯩꯖꯝ ꯍꯔꯥꯎꯕꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤꯀꯣ ꯂꯝꯁꯦ ꯑꯗꯨꯝ ꯂꯥꯞꯅꯔꯕꯅꯤꯅꯅꯦ ꯏꯃꯥ ꯊꯥꯖꯁꯦ ꯊꯧꯅꯥꯎꯖꯝꯅꯤ ꯑꯩꯈꯣꯏꯅ ꯌꯥꯡꯗꯣꯡ ꯃꯅꯤꯡ ꯃꯃꯥꯡꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯏꯃꯥ ꯊꯥꯖꯅꯁꯨ ꯑꯗꯨꯝ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯟꯗꯛꯁꯦ ꯏꯕꯣꯛ ꯖꯨꯂꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯁꯦ ꯆꯠꯁꯦ ꯍꯥꯏꯗꯅ ꯏꯕꯣꯛ ꯖꯨꯂꯤꯁꯦ ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯊꯣꯛꯑꯦꯕꯀꯣ ꯏꯕꯣꯛ ꯖꯨꯂꯤꯒꯁꯦ ꯆꯠꯃꯤꯟꯅꯔꯦ ꯏꯕꯣꯛ ꯖꯨꯂꯤꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯁꯦꯟꯅꯕ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯇꯧꯕꯤꯔꯦꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯦ ꯁꯦꯝꯕꯤ ꯁꯥꯕꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯆꯠꯃꯤꯟꯅꯕꯗ ꯌꯥꯝꯅ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯍꯥꯏꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯏꯪ ꯑꯁꯥ ꯈꯥꯏꯗꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯏꯪꯊꯝꯊꯥꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯑꯗꯨꯝ ꯅꯥꯔꯁꯨ ꯑꯗꯨꯝ ꯂꯥꯏꯒꯤ ꯊꯧꯒꯜꯅꯤ ꯁꯦꯕꯥꯅꯤ ꯈꯟꯗꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯩꯅ ꯁꯨꯝ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯕꯨꯡ ꯑꯃꯗ ꯆꯠꯂꯨꯔꯀꯥꯟꯗ ꯆꯥꯐꯝ ꯊꯛꯐꯝ ꯇꯨꯐꯝ ꯆꯥꯐꯝ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯒꯤ ꯃꯐꯝ ꯊꯨꯡꯉꯨꯕꯗꯨꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯅ ꯃꯩꯅ ꯑꯗꯨꯝ ꯄꯨꯔꯦꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯃꯥꯏꯕꯤ ꯑꯣꯏꯕꯁꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯂꯥꯏꯕꯛꯇ ꯄꯤꯊꯣꯛꯆꯔꯛꯄ ꯑꯩꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯣꯅ ꯄꯤꯊꯣꯛꯆꯔꯛꯄꯁꯦ ꯑꯩꯅ ꯍꯦꯟꯅ ꯄꯦꯟꯖꯩꯕ ꯁꯨꯃꯥꯏꯅ ꯄꯦꯟꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯅꯅꯦ ꯐꯅꯦꯛ ꯅꯥꯏꯕꯤ ꯁꯦꯠꯂꯒ ꯂꯦꯁꯨꯟ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯀꯖꯦꯡ ꯂꯩ ꯎꯞꯄꯒ ꯏꯃꯥꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯆꯤꯡꯉꯒ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯅ ꯇꯝꯃꯦꯕ ꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯄꯦꯟꯖꯩ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯍꯔꯥꯎꯖꯩ ꯄꯨꯝꯅꯃꯛꯄꯨ ꯖꯣꯂꯤ ꯊꯣꯡꯒ꯭ꯔꯥꯝ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯁꯥꯔ ꯈꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ ꯀꯪꯖꯥꯛꯄꯝ ꯁꯥꯒꯩ ꯃꯉꯥꯡ ꯁꯂꯥꯏ ꯏꯃꯥ ꯊꯥꯔꯣ ꯏꯃꯥꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯏꯃꯥ ꯂꯩꯁꯤꯅ ꯍꯔꯥꯎꯕꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯍꯔꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯝꯒ ꯕꯕꯥ ꯒꯨꯅꯣ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯗꯩ ꯑꯣꯖꯥ ꯅꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯝꯅ ꯆꯤꯡꯁꯤꯜꯂꯒ ꯌꯥꯎꯔꯝꯃꯦ ꯃꯃꯥꯡ ꯆꯍꯤꯁꯦ ꯍꯟꯗꯛ ꯑꯣꯜꯂꯛꯄꯗꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯦꯞꯄꯦ ꯖꯣꯂꯤ ꯆꯠꯁꯦ ꯈꯣꯠꯁꯦ ꯍꯥꯏꯔꯛꯑꯦ ꯏꯅꯝꯃ ꯍꯣꯏꯅꯁꯨ ꯑꯩꯕꯨ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯁꯤꯒꯤ ꯃꯇꯝ ꯁꯨꯃꯥꯏꯅ ꯂꯦꯞꯄꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯏꯅꯝꯃ ꯌꯥꯏꯃ ꯑꯩꯒꯤ ꯁꯤꯒꯤ ꯏꯅꯝꯃ ꯌꯥꯏꯃꯁꯤꯅ ꯍꯥꯏꯕ ꯏꯅꯝꯃꯅ ꯖꯣꯂꯤ ꯏꯙꯧꯗ ꯁꯨꯃꯥꯏ ꯑꯣꯖꯥ ꯁꯥꯝꯁꯦ ꯁꯤꯗꯗꯤ ꯏꯙꯧ ꯍꯥꯏꯅ ꯀꯧꯋꯦ ꯑꯗ ꯏꯙꯧꯗ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯉꯥꯡꯗꯣ ꯅꯪꯒꯤ ꯑꯉꯥꯡꯅꯦ ꯍꯥꯏꯌꯦ ꯅꯪꯒ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯪ ꯃꯥꯗꯣ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯩꯗ ꯃꯥꯒꯤ ꯃꯃꯥꯒ ꯕꯕꯥꯒꯁꯤꯗꯀꯣ ꯕꯦꯝꯃ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯅꯔꯣ ꯌꯥꯔꯒꯅ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯌꯥꯗ꯭ꯔꯒꯅ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣ ꯁꯣꯝꯗ ꯑꯃ ꯁꯤꯟꯗꯣꯏꯅꯤ ꯃꯥꯒꯤ ꯃꯍꯨꯠ ꯍꯥꯏꯔꯦ
ꯑꯩꯈꯣꯏ ꯃꯃꯥ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯃꯥ ꯑꯄꯣꯛꯄꯁꯤꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩꯀꯣ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯑꯃꯥꯏꯕꯤ ꯑꯃꯅ ꯈꯪꯕꯤꯕꯗꯒꯤ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯌꯥꯕꯤꯔꯛꯑꯒ ꯁꯨꯇꯤꯁꯦ ꯄꯤꯔꯛꯑꯒ ꯑꯗꯨꯒ ꯑꯣꯖꯥ ꯁꯥꯝꯒꯤ ꯃꯈꯥꯗꯀꯣ ꯕꯕꯥ ꯒꯨꯅꯣ ꯑꯣꯖꯥ ꯅꯅꯥꯎ ꯑꯗ ꯑꯩꯈꯣꯏꯁꯦ ꯂꯥꯛꯃꯤꯟꯅꯕꯅꯦꯕ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯆꯥꯔ ꯗꯥꯏꯔꯤ ꯑꯃꯗꯤ ꯀꯆꯥꯔ ꯂꯥꯏꯐ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯧꯕꯁꯦ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯔꯛꯎ ꯏꯆꯥꯕꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯦꯝꯕꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯣꯏꯅꯥꯎꯒ ꯉꯁꯤ ꯎꯅꯖꯕꯁꯦ ꯀꯆꯥꯔꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯁꯤ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒꯁꯨ ꯍꯦꯛꯇ ꯎꯅꯕ ꯐꯪꯗꯕ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕꯤ ꯑꯣꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯂꯥꯏꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯒ ꯃꯁꯤꯒꯤ ꯁꯦꯜ ꯎꯅꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ